Kanglei News ki numidangi pau mineng tabiru punamakpu romai lambamna ikoknona khurumjari. Myanmar military junta na leibak aduda emergency makhatana tha taruk sangdokkhre. Myanmar gi military lengak na ngasi lautokhiba amagi matung ina leibak aduda leiba emergency adu makhatana tha taruk changthagani haikre. Loinana leibak aduda sahi asigi manungda mikhal pangthoknaba sem sagadawri sahi manga hena Myanmar da irang thoktuna leraklibani. Kumda 2021 ki February amada Myanmar gi military na leibak adugi lusingba Aung San Suu Kyi amasung mahaki lengak adugi makok thongba official Ching faduna democracy lengak adubu amu hanna military rule ta thangibani. Aung San Suu Kyi gi lengak adu Myanmar da sahi yankai hena military rule leiramlaba matung democracy ama oina lakibani. 2021 da military power amuk Laisilakpadagi akanba mawongda khulai paiba ethnic rebels sing maikaidagi irang hauraki. Hauzik ethnic rebels singi maikaidagi apunba khutpu aduna Myanmar gi junta lengaki mideng makhada Leiramba tongan mapam kya ama lausinduna junta asi hauzik mapangal handharabani. Myanmar junta lengakna chalaiba MRTV television gi maikaidagi ngasi pairakhiba report amana National Defense and Security Council na amata oina yanaduna Senior General Ming Ong Hyang na leibak aduda emergency rule adu makhatana tha taruk chathagigani haina piraki. Council asi maruoina constitutional administrative lengaki body ama mamingtagi oina leiribani. Military na control tawri kumja 2008 ki constitution da army rule gi drive tawkiba kanglon amada leibak aduda military na chahi ama emergency thamba yai haiba yauki madugi makha tarakpada tha tarugi oiba extension su leiba yai. Uyok sing Mathakta 10 khalaga Leiramba Kuki sing Takthokkhre Imphal district ki Lamlai Kendragi Yangyangpokpi police station gi manung chana thamna pokpi Santikhongnan Sabungkhok amadi Sabungkhok khunauga lonana leiba Uyok sing Mathakta Kuki terrorist singna cross mark yungchinduna lam kansinbagi thabak changchilamba adu takthokhraba matungda Uyok singgi mathak ithang thangba sarukda Kuki singna 10 khanduna leichilamba adu su Takthokkhre hairi. Pawasina khunja singdagi fangba pawgi matung inadi Uyok singda Central Security Force sing BSF amadi CRPF leinaba camp sapam fawba lambi sembagi thabak loiduna hauji security sing leiduna ngakchenbagi thabak mapungphana chathare. Adubu Uyok singi mathak ithang thangba sarukta Kuki singna 10 khandinduna Leiramba mafam adu pawbadi lambi sembagi thabak hauji paikhatana leiri hairi. Pawasina hai Kuki singna 10 khanduna leichilamba adu Lamlai Kendragi MLA Ibom Chana achauba thodang lauduna Chief Minister ama Governor na chingbada pau piraba matungda security ki kangbuna Kuki singna 10 khanjinduna ahing yarektuna Leiramba du lauthok hallaba matung mafam adudagi Kuki sing tanthokibani. Hauzik mafam aduda BSF ki kangbu leiduna ngakchenbagi thabak chathari hairi. Union Finance Minister Nirmala Sitaramana Union Budget ngasi Parliament da puthokre thangna nipalak suba oina Union Finance Minister Nirmala Sitaramana Union Budget ngasi Parliament da puthokre Parliament ki sathariba mifam asida Union Finance Minister Nirmala Sitaramana Lok Sabha da Union Budget adu puthoki ngasi puthokiba budget asigi matangda Minister Nirmala Sitaramana thangkiba mahagi warolda chahi amada lupa lakh 12 pawagi income lakpa miyoising income tax thibadagi kohalagani. Minister Pradhan Mantri Daniya Krishi Yojana na haudongna basu lauthoki scheme asigi matung inna agriculture gi puthok hengatpa crop daily verification amasung sustainable agricultural projecting henggathanba pandam thamli. Masigi mathakta panchayat amasung block level da post harvest storage hengahanba irrigation facility fagadahanba long and short term ladies sing marang kaina lomi singda panghanba yauri scheme asina leibak asigi lomi crore chama henbada kanaba piba ngamgani. Miyamgi khanba asigumba lengak asi Manipurda karamba matamda LEIKHRABAGE BIREN Manipurgi miyamgi hiram khudimakta yaifanaba thabak paikhaliba lengak asida saugatana karamba lengakta saugatkani. Miyamgi khanba asigumba lengak asi Manipurda karamba matamda LEIKHRABAGE haina Chief Minister Nongthoma Birena phongdorakli. Ngasi awang sengmaida leiba KSA ground Kaujeng Leimada pangthokiba sengmai amadi Kanglatombida nauna sagatpa ima kaithel ani sangabagi thauramda Henthoiba mitunglen oina saruk yaduna CM na mahagi wafam asi phongdoki. Manipur lengaki planning department na sinduna puthokiba Manipur Police Housing Corporation na sakiba kaithel ani adu sangabagi thauram aduda Chief Minister ga loinana Sengmai Kendragi MLA amadi Social Welfare Minister Haikham Tigo Power Minister TS Bisorjit lengaki Minister MLA sing makok thongba official singchu saruyaki hairi. KNAB ga mayongnaba lanfamda thawaina pontha pikhraba PLA gi Lanmi Henthoiba gi mangani Leihun thauram pangthokkhre. Tha asigi 28 ki ayu anganba pung 2:30 tarakpadagi Indo-Myanmar ngangkai paringda yungba leibak asigi border pillar number 87 gi manakta leiba Yangaupok khulga naknana mapam amada Myanmar da base tawba Kuki National Army Burma gi kadar singa khutongnaba haurakpadagi soktuna numit adugi nungthilda thawaina pontha pikhraba RPF ki Lanmi sanglup PLA gi Lanmi Salam Henthoiba gi mangani Leihun gi thauram ngasi Imphal East District ki Andro Khunau gi
Tarongtel Integrity Park pangthoktuna leikhidraba thawagi mafamda miyamna haikal laika tamkhre leikhidrabagi imung manungna sindona pangthokiba mahaki mangani Leihun thauramda mahaki poknafam lamdam oiriba Kaching district ki Komnaw Khulldagi miyamgi khongchat ama thauram pangthokpam tana laklaba matungda mangani Leihun gi thauram pangthoktuna mahaki mafamda haikat leikat tamduna ikai kumnabu utkibani Komnaw Khul khaktadagi natana tongan mafamchingdagi lakiba yamlaba nupa amasung nupi miyamna leikhidrabagi photo da leisu katuna ikai kumnaki amasung thauramga mari leinana nat ki oiba tawfadraba thauramsingju pangthoki Tamu taungda nuga rebel chingna koisilakpa leite pauche asi ngarang edition da tamu gi lanpam kanchilagli National Unity Government ki rebel chingna Myanmar gi tamu town koisilaktuna Tamkhre haibadu tamu taungda haujisu nuga rebel chingna koisinba leite aranba pau eramle soikiba asigi damak pauche asi bu chang naina pibiriba singna wakal lana lawbidanaba khanganjari Malpusilakpa truck ani accident thokre security force na ngak senduna National Highway number 2 Imphal Dimapur lambi paringda mapaldagi potchai puduna Imphal changlakpa tata truck ani ngasi ayuk pung 3 lom taba matamda tatubida accident thoktuna leikhre hairi khudongtiba nangkraba tata truck ani adugi registration number mathangchina ASO2DC 1750 amadi ASO15C 1751 ni hairi laibak phobadagi accident thokpa aduda miyo emata asopan yaukiba leite accident aduna maram oiraga lambi paring aduda matam sangna gari chathok chasinda chawna khudong chadaba mayokna ki hairi Trump ki executive order na maram oiraga angang laktara hena SIV positive oiraga polakpa yabagi agiba lei US ki President Donald Trump na foreign da piba mateng thingjinkiba na maram oiduna lakadoriba thau masida angang laktara rom hena SIV positive oiraga polakpa yai haina S Foundation Research amagi report na phongdoragli Washington da based over Foundation for S Research na report asi haukiba sayola phongdokibani kariguman numit maudrani gi oiba foreign S singba tarabadi SIV positive oiraba mama singna angang laktara rom henba polakpa yabagi akiba leiragli Donald Trump na khudek pikiba masing yamlaba executive orders sing manungda miramda mateng pangba selgi oiba dollar billion kya ama lekadoribani America first haiba wafamda US na mingonda mateng piba leplaga masagi mateng hana pangjabagi wakhalon adu Trump na executive order oina thokibani